ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯆꯥꯎꯈꯠꯄꯒꯤ ꯃꯉꯥꯜ ꯀꯌꯥꯁꯨ ꯐꯪꯗ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯁꯨꯝꯅꯁꯨ ꯆꯠꯅꯔꯝꯕꯣꯏꯔꯦ ꯃꯇꯝꯗꯣ ꯑꯕꯣꯛꯅ ꯂꯩꯁꯥꯕꯤ ꯏꯟꯈꯠꯂꯛꯂꯤꯉꯩꯒꯤ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯣꯛꯅꯤꯡꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯊꯝꯕꯥꯜꯅ ꯃꯆꯨꯗ ꯋꯥꯔꯤ ꯂꯤꯔꯤ꯫ ꯃꯇꯝꯗꯣ ꯑꯕꯣꯛ ꯃꯪꯒꯣꯜ ꯃꯆꯤꯗ ꯐꯤ ꯁꯥꯔꯝꯕꯅꯤ꯫ ꯊꯝꯕꯥꯜ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯊꯥꯔꯤꯛ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯐꯤ ꯁꯥꯗꯅ ꯂꯩꯔꯤꯗꯨꯕꯣ? ꯊꯦꯡꯈ꯭ꯔꯦ, ꯂꯥꯛꯑꯣ, ꯃꯤ ꯂꯣꯏ ꯆꯠꯅꯈ꯭ꯔꯕꯅꯤ." ꯊꯝꯕꯥꯜꯅ, "ꯀꯩꯅꯣ ꯏꯇꯥ, ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯁꯨ ꯌꯥꯏ, ꯄꯨꯔꯥ ꯀꯨꯝꯍꯩ ꯑꯃ ꯆꯠꯀꯗꯕꯗꯨ ꯃꯉꯥꯏꯈ꯭ꯔꯦ." "ꯑꯌꯥ, ꯌꯥꯝ ꯊꯧꯑꯣꯏꯗꯤꯌꯦ. ꯂꯩꯔꯝꯗꯣꯏ ꯅꯨꯄꯥ ꯃꯌꯥꯝꯗꯣ ꯑꯇꯩ ꯅꯨꯄꯤꯁꯤꯡꯗꯨꯅ ꯍꯥꯟꯅ ꯃꯨꯟ ꯊꯣꯛꯈ꯭ꯔꯗꯤ ꯏꯔꯥꯡ ꯇꯧꯗꯅ ꯂꯣꯏ ꯁꯨꯝꯂꯝꯃꯅꯤ. ꯑꯩꯈꯣꯏ ꯊꯣꯛꯄꯗꯗꯤ ꯅꯨꯄꯥ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ. ꯑꯁ, ꯑꯁꯤꯒꯤꯕꯨ ꯂꯣꯏꯔꯦ. ꯍꯣꯏ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯗꯅꯦ ꯑꯩꯒꯤ ꯑꯣꯏꯕ ꯅꯨꯄꯥꯁꯤꯡꯗꯣ ꯂꯣꯏꯅ ꯊꯦꯠꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ. ꯀꯩꯁꯨꯝꯇ ꯈꯜꯂꯨꯅꯨ, ꯑꯗꯨꯒꯤꯗꯃꯛꯇ ꯃꯊꯥ ꯁꯥꯕ ꯍꯧꯅꯗꯦ." "ꯑꯁ, ꯑꯗꯣ ꯂꯥꯛꯑꯣꯕ, ꯊꯦꯡꯉꯦ ꯍꯥꯏꯕꯅꯤ." "ꯍꯣꯏꯁꯦ, ꯍꯧꯒꯠꯂꯒꯦ, ꯁꯣꯔꯒ ꯍꯣꯟꯗꯦ ꯑꯋꯣꯏꯕ." ꯃꯇꯝꯗꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯅꯕꯗ ꯉꯥꯏꯔꯤꯉꯩ, ꯊꯕꯛ ꯂꯣꯏꯁꯤꯟꯅꯔꯛꯄꯗ ꯉꯥꯏꯔꯤꯕ ꯃꯇꯝꯅꯤ꯫ ꯊꯝꯕꯥꯜꯗꯤ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯐꯤ ꯁꯥꯕ ꯀꯥꯈꯠꯆꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗ꯭ꯔꯤ ꯊꯥꯔꯤꯛꯇꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯉꯥꯏꯍꯥꯛ ꯌꯥꯏꯅ ꯌꯥꯏꯅ ꯀꯦꯕ ꯌꯥꯕ ꯀꯦꯁꯤꯜꯂꯒ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥ ꯁꯥꯟꯅꯔꯕꯁꯨ ꯂꯝꯆꯠꯇꯤ ꯈꯦꯠꯅꯩ꯫ ꯊꯥꯔꯤꯛꯅ, "ꯏꯇꯥ, ꯑꯩꯗꯤ ꯄꯥꯃꯦꯜꯗꯣ ꯌꯥꯝ ꯄꯥꯝꯃꯤ. ꯃꯁꯛꯇꯨꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯌꯥꯝꯅꯁꯨ ꯂꯦꯝꯃꯤ. ꯂꯥꯛꯏꯕ ꯃꯌꯥꯝꯗꯨꯗꯒꯤ ꯃꯥꯅ ꯏꯅꯩ ꯏꯅꯩꯗ꯭ꯔꯣ?" "ꯐꯖꯕ ꯈꯛꯁꯨ ꯈꯟꯒꯅꯨꯀꯣ. ꯂꯦꯝꯕ ꯃꯥꯜꯂꯒ ꯂꯩꯁꯥꯕꯤ ꯃꯃꯥꯡꯗ ꯂꯦꯝꯁꯟꯅꯕ ꯑꯣꯏꯔꯝꯃꯗꯤ ꯀꯅꯥꯅ ꯈꯪꯕꯅꯣ?" "ꯑꯩ ꯀꯔꯤꯝ ꯈꯪꯗꯦ. ꯑꯩꯗꯤ ꯏꯔꯥꯡ ꯍꯦꯛꯇ ꯍꯧꯖꯤꯜꯂꯗꯕꯅꯤ. ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯥꯅ ꯌꯥꯔꯛꯑꯁꯨꯅꯦ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯅꯤ. ꯌꯥꯔꯛꯇ꯭ꯔꯁꯨ ꯅꯝꯗꯅ ꯂꯩꯁꯤꯟꯗꯣꯏꯅꯤ." "ꯏꯁ, ꯌꯥꯝ ꯄꯥꯝꯖꯔꯨꯕꯩ ꯋꯥꯅꯤꯅꯦ." ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯄꯥꯈꯪꯁꯤꯡ ꯑꯗꯨꯁꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯒꯤ ꯃꯃꯥꯡꯗ ꯂꯥꯏ ꯍꯔꯥꯎꯐꯝ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯎ ꯄꯔꯦꯡ ꯄꯔꯦꯡ ꯍꯧꯔꯤꯕꯗꯨꯒꯤ ꯅꯥꯀꯜꯗ ꯃꯈꯣꯏ ꯈꯔ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯨꯝꯅ ꯂꯩꯕ ꯅꯠꯇꯦ, ꯃꯈꯣꯏꯁꯨ ꯂꯩꯁꯥꯕꯤ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯊꯋꯥꯅ꯫ "ꯄꯥꯃꯦꯜ, ꯂꯥꯛꯇꯤ ꯂꯥꯛꯏꯅꯦ ꯍꯥ. ꯀꯔꯝꯕ ꯄꯥꯝꯒꯦ ꯌꯦꯡꯉꯣ." "ꯑꯁ, ꯇꯥ ꯊꯋꯥꯟ, ꯑꯩꯗꯤ ꯀꯌꯥ ꯊꯋꯥꯏ ꯌꯥꯎꯗꯦꯗ. ꯑꯩꯒꯤ ꯃꯇꯝꯗꯣ ꯌꯧꯔꯛꯑꯒ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯇꯝꯂꯝꯕꯤ ꯃꯄꯨ ꯑꯣꯏꯅ ꯑꯗꯨꯝ ꯉꯥꯏꯔꯒꯦ." "ꯍꯩꯃꯥ, ꯑꯩꯒꯤ ꯇꯝꯂꯝꯕ ꯍꯥꯏꯗꯣ ꯂꯥꯏꯅ ꯊꯥꯗꯔꯛꯀꯗꯧ ꯅꯠꯇꯦꯅꯦ ꯅꯪꯕꯣ. ꯏꯆꯥꯅ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯇꯝꯕ ꯃꯥꯗꯣ ꯊꯤꯒꯗꯧꯔꯤꯕꯅꯤꯅꯦꯕꯣ. ꯂꯥꯏꯕꯛꯇꯁꯨ ꯇꯥꯏꯅꯒꯅꯨꯍꯦ. ꯆꯨꯛ ꯆꯥꯔꯒ ꯂꯩꯖꯧꯁꯅꯤ. ꯌꯥꯝ ꯂꯦꯝꯃꯜꯂꯁꯨ ꯐꯠꯇꯕꯅꯤꯀꯣ. ꯈꯪꯗꯦ, ꯑꯩꯗꯤ ꯐꯖꯕꯤꯃ ꯍꯦꯛꯇ ꯈꯜꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯟ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯇꯨꯡꯗ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯔꯝꯕ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯀꯣꯛꯐꯥꯏꯗꯨꯁꯨ ꯊꯋꯥꯟꯒꯤ ꯃꯇꯨꯡꯗ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯏꯅꯔꯛꯏ꯫ ꯊꯋꯥꯟ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯂꯕꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯛꯅꯕ ꯍꯧꯔꯛꯏ꯫ "ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯑꯝꯃꯤꯔꯣ?" ꯊꯥꯔꯤꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ, "ꯀꯩꯅꯣ ꯑꯃꯁꯤ ꯉꯥꯏꯔꯒ ꯁꯤꯒꯤ ꯉꯥꯔꯤ ꯐꯨꯝꯃꯩ ꯃꯥꯟꯕꯤꯁꯨ ꯆꯪꯉꯛꯏꯁꯤꯅ?" ꯊꯋꯥꯟꯅ, "ꯀꯩꯝꯇꯒ ꯈꯨꯝꯗꯦꯀꯣ, ꯃꯤ ꯃꯆꯥꯗꯤ ꯌꯥꯝ ꯄꯣꯡꯊꯣꯛꯏꯀꯣ." ꯊꯥꯔꯤꯛꯅ, "ꯑꯧ, ꯋꯥ ꯀꯌꯥ ꯉꯥꯡꯖꯅꯤꯡꯗꯕ ꯑꯗꯨꯅꯅꯤ." ꯆꯠꯂꯨꯕ ꯀꯣꯏꯔꯨꯕ ꯂꯥꯡꯂꯨꯕ ꯀꯌꯥꯁꯤ ꯊꯥꯔꯤꯛꯇꯅ ꯍꯧꯕꯤꯕꯅꯤ꯫ ꯅꯨꯄꯥ ꯀꯌꯥꯅ ꯂꯛꯅꯔꯛꯂꯕꯁꯨ ꯊꯥꯔꯤꯛ ꯈꯛꯇꯅ ꯄꯥꯎꯈꯨꯝ ꯄꯤ꯫ ꯊꯝꯕꯥꯜꯗꯤ ꯅꯣꯡꯃꯇ ꯅꯨꯄꯥ ꯁꯤꯡꯒꯣꯟ ꯁꯤꯟꯅꯔꯨꯗꯦ꯫ ꯃꯁꯥꯒꯤꯁꯨ ꯀꯌꯥ ꯍꯩꯅꯖꯗꯦ ꯊꯥꯔꯤꯛꯇꯤ ꯅꯨꯄꯥ ꯁꯤꯡꯒꯣꯟ ꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ, ꯅꯨꯄꯥꯅ ꯂꯛꯅꯔꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯖꯕ꯫ ꯐꯖꯕ ꯅꯨꯄꯥ ꯎꯕ ꯌꯥꯗꯕ, ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯎꯕ ꯌꯥꯗꯕꯅꯤ꯫ ꯊꯋꯥꯟꯅ, "ꯑꯗꯣ ꯃꯤꯡꯗꯨꯕꯨ ꯑꯝꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ?" "ꯑꯥꯗ ꯐꯝꯂꯤꯕ ꯄꯥꯈꯪꯁꯦ, ꯑꯁꯤꯅ ꯍꯪꯂꯗꯤ ꯈꯨꯝꯅꯤ, ꯅꯠꯇ꯭ꯔꯗꯤ ꯈꯨꯝꯃꯣꯏ." ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯇꯟꯖꯥ ꯃꯦꯟꯖꯥ ꯏꯆꯥ ꯆꯥꯖꯗꯕ ꯀꯣꯛꯐꯥꯏꯅ ꯍꯧ ꯊꯥꯗꯅ ꯆꯦꯟꯈꯤ꯫ ꯑꯗꯨꯒ ꯄꯥꯃꯦꯜꯕꯨ ꯀꯧꯔꯨꯏ꯫ ꯊꯋꯥꯟꯅ ꯃꯥꯏ ꯂꯩꯁꯤꯜꯂꯛꯄ ꯐꯥꯎ ꯅꯪꯕ ꯅꯠꯇꯦ꯫ "ꯍꯩ, ꯀꯣꯛꯐꯥꯏ ꯍꯥꯏꯕ ꯀꯛꯊꯨꯝ ꯃꯥꯟꯕ, ꯅꯪ ꯈꯪꯅꯤꯅ. ꯅꯪ ꯐꯨꯗ ꯌꯥꯔꯣꯏꯕ ꯑꯝꯇꯁꯦ." ꯍꯥꯏꯕꯒ ꯇꯧꯕꯒ ꯄꯥꯃꯦꯜꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯏ꯫ ꯄꯥꯃꯦꯜꯅ, "ꯀꯩ ꯍꯥꯏꯒꯦ ꯇꯥ ꯊꯋꯥꯟ?" "ꯀꯩꯁꯨ ꯅꯠꯇꯦ. ꯑꯗꯨꯒꯤ ꯀꯛꯊꯨꯝ ꯃꯥꯟꯕꯗꯨꯅ ꯀꯔꯟ ꯇꯥꯕꯩꯅꯤ." ꯊꯥꯔꯤꯛꯅ, "ꯏꯕꯨꯡꯒꯤ ꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕꯅꯣ?" ꯄꯥꯃꯦꯜꯅ, "ꯑꯩꯕꯨꯔꯥ? ꯍꯣꯏ, ꯄꯥꯃꯦꯜ ꯀꯧꯏ." ꯃꯇꯥꯡ ꯑꯗꯨꯗ ꯄꯥꯃꯦꯜꯒꯤ ꯃꯤꯠꯌꯦꯡꯗꯤ ꯊꯝꯕꯥꯜꯗ ꯊꯝꯂꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯖꯕꯤꯅꯤ ꯃꯥꯗꯤ꯫
Pamel masu nupi tu dah haurubadi kaisu ngamjadi. Tharik su khangi. Matamgi sabsabi nupi oibana Pamel na thambalda yenglimi yengdu masu uribani. Mataw aduda ikai khangdabi madi chatnabigi wangma lana Pamel mangonda hektamak haujili. Ibo ikai khangdedi khanbigano. Aise ibungbo ahan uru mikuptudagi ibungbo nungsiba pokre. Ibungna aigi nungsibase amukti ikai khomnabiyo. Ichal nang lana di lawgano. Ay nungsi nungogi lambise kong thangjin kiroiga haina khali. Nangbu ikai upibadi nateko. Atopa amoy ni yengbiyo. Ay buwarawno. Tharik ikai khangdana asum haijili peri peri kesinaduna. Hoy yare. Nupi oibiyayna asuk ikai ibungbo thamoy sena nungsizarubana ay ibungda haroidaba wa kay hama haikre. Ay yam ikai imanabi amadi ibungaygi mamangda ay yam ikai se ay hingningba poktre. Ay putaw ngambini kanbigano ko. Pameldi Thariki mataw khangdabanina wakal ikhan khantadana hektama khumlei. Isa nang yam henjina khalamale. Ay wakalongta khalakige. Nangbu ikai pi kainadi ay tawbanati. Tharik wahaidu tabada irang puwa minok amanok lamduna haraw mataw utlamduna ikai saba mataw utsinaramlaga changkre. Ngasaydagi thawandi makoy singadugi matawdu uribani. Thamoy nungda sauningbanadi loirabani adubu kariso hairuba yadaba matang oibana adumak leibani. Matang aduda wa ingangangjadaba karandi yamna tazaba matang matam sadaba kokphai mana hairi. Ina pamnaga leiramani aduga itaw Pamelda hairakpana haikre. Higi leibakse tokna thikredako. Piklibaduga ngangthoraklibaduga sauning leiramba thawana kokphai gi lukhamduda makut aduna hekta thajinduna hairei. Nang matang zadana yaushalakpado tawunaba natro. Ayo kaino haijugak manba. Kaiba sigito. Hagi dawbuniba yam phajaraga mina haijugak malena phagi tawraga thajidu kaigino. Thawan khara taptakre adubu magi thamoidadi Pamelda oina sauningi kaisudi hairudi. Asengbadi nupi anidu phajaba kaisu henaba nate thambalsu asuki matik phajai adubu nupa anambagi wakhalda irang khara puba maida panbi nupi singsidi laknaruba irang horubada kaisu khante aduga hairuba khudingsu harau yarakani haina khalli aduga misingi mamangdasu tati nganglawe haiba aduma khanai wa kaya ngangandaba yamna lemba nupi ama hektagi mafamdadi phana thiba oisanu phana phajaba oisanu nupa khudingmaki thamoida khoktak adumak jabani aduna makoy ani lakpada nupa mayamgi lakna phamsi tharikta oibani asimakna thariki wakhaldadi thambaldagi man heli khanjaribani thambalna ita nupa tu hekta nang na hujiluribudu bukai mina kai khalamgani kaino nang pamiro ta pameldo nang atam sauning du bukai gino ita sauning banati nupi haisidi kidang soibada mina kai haina kini ekhoi phana pamlabasu nupi ekhoina nupada nungsi phongbadi limjati nupi ekhoi gi na sunati nupa singduna ekhoi bu kaini haina khalamgani ikai khangde hairam loitra karino ita aina pamsa mabu matam charingaida isilsin nungsi phongbase kayam kairage nupi ekhoi nupada nungsi phonglurabadi laina ga sawraba chanabi haibase mi ekhoina sembani aduda aduk hakna khanjiningai oidi aini kairi na sum leiradi mina hankiroidro nakteda aina haibadi nupa mado kanano karina su khangdana mapal thongi saktam khaktam uraga hektamak nusi haribado haihaningdabagi wani ta karigumba mathung sadami oramlabadi mangjadoise ekhoi tani yam kalakna haiba wahayama yawri nangido magi masakhu phajaduda kari oktabli chanu chalamdoise ita aigi pukning wonaba wangang biraglanu ita gisu ta Pameldagi ta dab nupa ma simbiro hairasu esembirake thambal ngangluba yaroi manu thokpa tawjarasunu khanduna karisu hairuche Pamel sumayam yauraduna numidang tumnabagi damak magi kada sanglaklabada wakal mawon kaya makhalli ingtap sabimado pakhangagi thangmoisidadi mami takre tubu mafam nusi phongjini magi mataduna aigi nusibase
ꯃꯨꯟꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤꯕꯁꯤꯕꯨ ꯄꯤꯊꯣꯛꯈ꯭ꯔꯁꯤꯔꯥ? ꯅꯨꯆꯥ ꯑꯣꯏꯕꯤ ꯃꯈꯣꯏꯗꯤ ꯏꯪꯖꯗꯕꯖꯕꯤꯅꯤ. ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯐꯝꯗ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯇꯨꯅ ꯐꯣꯡꯂꯛꯂꯤꯕ ꯅꯨꯡꯁꯤ ꯄꯥꯈꯨꯝꯗꯣ ꯐꯣꯡꯈꯤꯕꯅ ꯐꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯄꯥꯈꯪꯒꯤ ꯑꯄꯥꯝꯕ ꯃꯥꯏꯀꯩꯗ ꯆꯠꯄꯅ ꯆꯨꯝꯒꯗ꯭ꯔꯥ? ꯑꯩꯅ ꯄꯥꯝꯖꯕ ꯃꯥꯕꯨꯗꯤ ꯃꯁꯥꯗ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇ꯭ꯔꯤ. ꯑꯩꯅ ꯄꯦꯟꯊꯣꯛꯆꯔꯒꯦ. ꯑꯩꯒꯤꯗꯃꯛꯇ ꯏꯀꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯆꯪꯖꯔꯛꯂꯤꯕ ꯃꯥꯕꯨ ꯑꯣꯏꯅ ꯑꯩ ꯈꯜꯂꯒꯦ. ꯃꯊꯪꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯊꯥꯔꯤꯛꯅ ꯊꯝꯕꯥꯜꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯍꯧꯕ ꯂꯥꯛꯈꯤꯗ꯭ꯔꯤ. ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯎꯅꯤꯡꯕꯗꯤ ꯊꯝꯕꯥꯜꯅꯤ. ꯊꯥꯔꯤꯛꯀ ꯊꯝꯕꯥꯜꯒ ꯄꯨꯟꯅ ꯊꯣꯛꯂꯛꯂꯕꯗꯤ ꯄꯥꯃꯦꯜꯅ ꯊꯝꯕꯥꯜꯕꯨ ꯅꯛꯅ ꯎꯖꯕ ꯐꯪꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯇꯕꯅ ꯅꯛꯁꯤꯟꯅ ꯎꯖꯕ ꯐꯪꯖꯗꯦ. ꯊꯝꯕꯥꯜ ꯃꯥꯕꯨ ꯃꯇꯣꯝꯇ ꯊꯣꯛꯂꯛꯄꯗꯤ ꯑꯗꯨꯃꯛ ꯎꯏ. ꯑꯗꯨꯕꯨ ꯅꯛꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯨꯕ, ꯌꯦꯡꯖꯔꯨꯕꯗꯤ ꯉꯝꯖꯗꯦ. ꯅꯣꯡꯃ ꯊꯝꯕꯥꯜꯒ ꯊꯥꯔꯤꯛꯀ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯊꯝꯕꯥꯜꯅ ꯊꯥꯔꯤꯛꯇ ꯀꯧꯏ. "ꯏꯇꯥ, ꯏꯁꯤꯡ ꯁꯣꯛꯂꯨꯁꯦꯅ ꯍꯧꯕꯒ ꯂꯥꯛꯈꯤꯗ꯭ꯔꯤ. ꯀꯩꯗꯧꯔꯒꯦ? ꯅꯍꯥꯟ ꯑꯩꯅ ꯋꯥ ꯍꯥꯏꯔꯨꯕꯗꯨꯒꯤ ꯅꯪ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕꯣ?" "ꯁꯥꯎꯗꯦꯗ. ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯑꯩꯗꯣ ꯊꯕꯛ ꯈꯔ ꯆꯤꯟꯕ, ꯑꯗꯨꯏꯅꯤ. ꯏꯁꯤꯡ ꯁꯣꯛꯄꯒ ꯊꯣꯛꯇ꯭ꯔꯦꯗ." ꯑꯁꯦꯡꯕꯗꯤ ꯄꯥꯃꯦꯜꯒꯤ ꯃꯇꯧꯗ ꯊꯝꯕꯥꯜꯕꯨ ꯄꯥꯝꯖꯩ ꯍꯥꯏꯕꯁꯤ ꯊꯥꯔꯤꯛꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕꯅ ꯊꯝꯕꯥꯜꯕꯨ ꯍꯧꯗꯕꯅꯤ. ꯊꯝꯕꯥꯜꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯇꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯊꯥꯔꯤꯛꯅ ꯂꯣꯟꯅ ꯊꯣꯛꯄꯅꯤ ꯄꯨꯈ꯭ꯔꯤꯗ. ꯑꯗꯨꯅ ꯊꯦꯡꯅꯗꯕꯅꯤ. ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅꯔꯝꯕꯁꯨ ꯌꯥꯏ. ꯑꯗꯨꯕꯨ ꯁꯣꯝꯗ ꯊꯋꯥꯟꯅ ꯊꯥꯔꯤꯛꯄꯨ ꯄꯥꯝꯖꯗꯨꯅ ꯂꯩꯔꯝꯂꯒ ꯁꯥꯒꯩꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯊꯣꯛꯄ ꯄꯥꯃꯦꯜ ꯃꯥꯒ ꯅꯛꯁꯤꯟꯅꯈꯤꯕꯗꯨꯗ ꯁꯥꯎꯅꯤꯡꯂꯤꯕꯅꯤ. ꯑꯁꯨꯝꯅ ꯀꯂꯛ ꯆꯥꯎꯕꯤ ꯊꯥꯔꯤꯛꯇꯤ ꯄꯥꯃꯦꯜꯕꯨ ꯐꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯄꯥꯃꯦꯜꯗ ꯃꯣꯏꯊꯦꯝ ꯀꯌꯥ ꯇꯧꯗꯨꯅ ꯅꯝꯗꯟ ꯆꯦꯜꯂꯝꯃꯤ. ꯊꯝꯕꯥꯜꯁꯨ ꯇꯥꯔꯤ, ꯊꯋꯥꯟꯁꯨ ꯇꯥꯔꯤ, ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯄꯥꯎ ꯇꯥꯔꯤ. ꯊꯋꯥꯟ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯤ. ꯑꯉꯥꯡ ꯃꯥꯅ ꯑꯩꯒꯤ ꯆꯥꯛꯂꯨꯛ ꯃꯨꯟꯕ ꯈꯪꯅꯤ. ꯑꯩꯅ ꯀꯩꯗꯧꯔꯒꯦꯉꯣ? ꯄꯥꯃꯦꯜꯗꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯟꯗꯣꯛꯆꯔꯤ. ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯄꯥꯝꯂꯨꯕꯗꯤ ꯅꯠꯇꯦ ꯊꯥꯔꯤꯛꯄꯨ. ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯤ ꯃꯔꯥꯡ ꯇꯧꯅꯔꯤ. ꯄꯥꯃꯦꯜꯒꯤ ꯏꯃꯨꯡ ꯊꯣꯏꯗꯣꯛꯅ ꯏꯅꯥꯛ ꯈꯨꯟꯗ꯭ꯔꯕꯁꯨ ꯑꯗꯨꯃꯛꯇꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯃꯨꯡꯗꯤ ꯑꯣꯏꯖꯔꯤꯕꯅꯤ. ꯅꯨꯄꯤ ꯌꯦꯡꯕꯅꯤ ꯍꯥꯏꯅ ꯑꯍꯜ ꯑꯉꯥꯡ ꯍꯅꯨꯕꯤ ꯀꯌꯥ ꯑꯃ ꯆꯪꯅꯔꯛꯏ. ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯃꯅ ꯆꯪꯂꯛꯇꯨꯅ, "ꯏꯃꯧꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯑꯩꯈꯣꯏ ꯄꯥꯃꯦꯜꯁꯦ ꯅꯨꯄꯤ ꯈꯟꯕ ꯌꯥꯝ ꯍꯩꯔꯦ. ꯌꯥꯝ ꯐꯖꯩꯌꯦ ꯃꯤ ꯃꯁꯛꯁꯦ. ꯇꯏꯪ ꯂꯥꯎꯔꯒ ꯐꯖꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ. ꯑꯩꯈꯣꯏ ꯁꯥꯒꯩꯁꯤꯗꯅꯦ ꯏꯃꯧꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯇꯧꯔꯤꯁꯤ." ꯊꯥꯔꯤꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯀꯥꯏ ꯍꯥꯏꯔꯞ ꯌꯦꯡꯈꯠꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯑꯍꯟ ꯅꯨꯄꯤꯗꯨꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯝꯂꯤꯕ ꯂꯤꯒꯗꯣ ꯎꯕꯗ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯂꯤ. ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯈꯟꯖꯔꯤ, "ꯑꯁ, ꯂꯤꯛ ꯈꯨꯆꯥꯎꯁꯤꯗꯤ." ꯃꯁꯤꯅ ꯊꯣꯛꯅ ꯊꯥꯔꯤꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯏꯅꯦꯅ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯤ." "ꯍꯩ, ꯏꯅꯦ ꯅꯠꯇꯦꯀꯣ, ꯏꯃꯥꯆꯧꯕꯤ ꯀꯧꯋꯣ. ꯑꯩꯁꯦ ꯄꯥꯃꯦꯜꯒꯤ ꯃꯃꯥꯆꯧꯕꯤꯅꯦ." ꯃꯇꯥꯡꯗꯨꯗ ꯊꯋꯥꯟ ꯃꯃꯥꯅ ꯄꯥꯃꯦꯜꯅ ꯅꯨꯄꯤ ꯆꯦꯜꯂꯛꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇꯒ ꯆꯪꯂꯒ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯅꯤꯡꯅ ꯃꯃꯥꯕꯨ ꯀꯧꯕ ꯆꯪꯂꯛꯏ. "ꯏꯃꯥ, ꯑꯝꯇ ꯊꯣꯛꯂꯛꯑꯣ. ꯌꯨꯝꯗ ꯉꯥꯛꯇ ꯂꯩꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯝꯇ ꯂꯥꯛꯑꯣ ꯏꯃꯥ." "ꯏꯃꯥ." "ꯍꯩ, ꯅꯅꯥꯎ ꯅꯨꯄꯤꯅꯤꯅꯦ ꯂꯩꯔꯤꯁꯦ. ꯆꯪꯂꯛꯀꯅꯨ, ꯑꯩ ꯊꯣꯛꯂꯛꯑꯒꯦ. ꯉꯥꯏꯍꯥꯛꯇ ꯂꯩꯕꯁꯤꯗꯅꯦ ꯂꯩꯐꯝ ꯈꯪꯗꯦ. ꯕꯦꯝꯃ, ꯅꯇꯩꯅꯦ ꯑꯁꯤꯁꯤꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅꯤ. ꯃꯉꯥꯎ ꯊꯤꯈ꯭ꯔꯕ. ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯍꯣꯔꯦꯟ ꯅꯪ ꯊꯤꯟꯕꯒ ꯌꯥꯎꯗꯣꯔꯤꯕꯅꯤ ꯏꯃꯥꯆꯧꯕꯤꯁꯨ." "ꯍꯣꯏ." ꯊꯥꯔꯤꯛ ꯋꯥꯈꯜꯗꯣ ꯃꯋꯣꯟ ꯈꯟꯖꯔꯤ. ꯃꯇꯥꯡ ꯑꯗꯨꯗ ꯄꯥꯃꯦꯜꯒꯤ ꯃꯃꯥ ꯁꯅꯥ ꯆꯪꯂꯛꯇꯨꯅ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥ ꯍꯪꯖꯔꯛꯏ. "ꯕꯦꯝꯃ, ꯏꯃꯧꯕꯨ ꯀꯔꯤ ꯃꯆꯨ ꯄꯥꯝꯒꯦ? ꯏꯃꯧꯒꯤ ꯐꯤ ꯐꯅꯦꯛ ꯂꯧꯔꯨꯒꯦ ꯇꯧꯕꯅꯤ." ꯊꯥꯔꯤꯛ ꯁꯅꯥꯒꯤ ꯃꯉꯛꯁꯝꯗ ꯍꯥꯟꯅ ꯌꯦꯡꯂꯛꯏ. ꯏꯆꯝ ꯆꯝꯕ ꯆꯔꯤꯛ ꯄꯔꯦꯡ ꯑꯃ ꯁꯤꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ, "ꯑꯄꯥꯝꯕ ꯑꯃꯍꯦꯛꯇ ꯌꯥꯔꯦ. ꯀꯩꯁꯨ ꯄꯥꯝꯗꯦ ꯑꯩ." ꯁꯅꯥ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ, "ꯏꯃꯧꯕꯨ ꯑꯩꯒꯤ ꯏꯆꯥꯅ ꯅꯁꯥꯅ ꯌꯥꯗꯅ ꯄꯨꯔꯛꯂꯤꯕ꯭ꯔꯅꯦ? ꯑꯁ, ꯃꯉꯣꯟꯗ ꯍꯪꯉꯨꯔꯣ. ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ. ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯗ ꯍꯧꯗꯣꯛꯄꯤꯔꯛꯑꯣ." ꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯃꯧꯒꯤ ꯃꯇꯧꯗꯨꯕꯨ ꯉꯛꯆꯥꯅꯅ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯝꯃ ꯊꯥꯔꯤꯛꯀꯤ ꯃꯌꯨꯝꯗ ꯊꯤꯟꯕꯗ ꯁꯦꯠꯅꯅꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯑꯇꯣꯞꯄ ꯁꯥꯒꯩꯒꯤ ꯁꯥꯈꯤ ꯀꯧꯕ ꯃꯗꯣꯝꯆꯥ ꯑꯃꯒ ꯆꯪꯂꯛꯏ. ꯃꯦꯝꯃꯅ, "ꯁꯤꯁꯤ ꯄꯥꯝꯂꯕ꯭ꯔꯥ ꯌꯦꯡꯉꯣ. ꯑꯩꯅꯗꯤ ꯅꯅꯦꯝꯗ ꯐꯤꯒꯤ ꯐꯅꯦꯛ ꯉꯥꯡꯁꯪ ꯉꯥꯡꯕꯗꯣ ꯇꯧꯁꯤ ꯄꯛꯆꯅꯤ ꯍꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ. ꯃꯁꯤꯒꯤ ꯐꯅꯦꯛꯁꯤꯗ ꯑꯣꯏꯅꯅꯦ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯂꯩꯔꯤ." ꯁꯥꯈꯤꯅ, "ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯆꯦꯜꯂꯛꯄ ꯊꯤꯟꯕꯗꯤ ꯐꯤꯒꯦ ꯐꯅꯦꯛ ꯀꯩꯁꯨ ꯁꯦꯠꯅꯗꯕꯅꯤ." "ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯃꯃꯧꯁꯤ ꯑꯃꯈꯛꯇꯅꯤꯗꯅ. ꯑꯩꯒꯤ ꯃꯧꯗꯤ ꯁꯅꯥ ꯑꯁꯦꯡꯕ ꯉꯥꯛꯇꯁꯨ ꯁꯥꯕꯤꯅꯤ." ꯁꯥꯈꯤꯅ, "ꯍꯣ, ꯁꯦꯜ ꯄꯥꯏꯕ ꯅꯈꯣꯏꯒꯤꯗ ꯇꯧꯔꯁꯤ.
ꯏꯅꯥꯎ ꯁꯅꯥꯗꯤ ꯅꯪꯗꯧꯅ ꯁꯦꯜꯁꯨ ꯍꯦꯟꯗꯣꯛꯅ ꯄꯥꯏꯕ ꯅꯠꯇꯦ ꯃꯃꯧꯒꯤ ꯁꯣꯏꯗꯅꯕ ꯇꯧꯖꯔꯤꯅꯤ ꯃꯦꯝꯃꯅ ꯑꯩꯒꯤꯗꯤ ꯏꯃꯧꯒꯤ ꯐꯤꯒꯦ ꯐꯅꯦꯛ ꯂꯩꯅꯤ ꯊꯥꯔꯤꯛꯁꯨ ꯃꯦꯝꯃꯅ ꯐꯤꯒꯦ ꯐꯅꯦꯛ ꯍꯥꯏꯅ ꯄꯜꯂꯛꯄꯗꯨꯗ ꯐꯤꯒꯦ ꯐꯅꯦꯛ ꯑꯣꯏꯅ ꯁꯦꯠꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯏꯆꯝ ꯆꯝꯕ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯗꯨꯇꯃꯛ ꯁꯦꯠꯂꯝꯃꯤ ꯑꯁꯨꯝꯅ ꯍꯧꯍꯧ ꯇꯧꯗꯨꯅ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯗ ꯁꯅꯥꯅ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯧꯕꯨꯅꯦ ꯈꯨꯔꯨꯝꯍꯜꯂꯔꯣ ꯂꯥꯛꯑꯣ ꯊꯦꯡꯈ꯭ꯔꯅꯤꯌꯦ ꯊꯥꯔꯤꯛ ꯋꯥ ꯀꯩꯁꯨ ꯍꯥꯏꯗ ꯃꯩꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯑꯃꯠꯇꯁꯨ ꯇꯥꯗ ꯄꯥꯃꯦꯜꯗ ꯈꯨꯔꯨꯝꯂꯒ ꯄꯥꯃꯦꯜꯅ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯇꯔꯥ ꯆꯞꯄꯤ 5 ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯦ ꯃꯦꯝꯃꯅ ꯏꯕꯨꯡꯉꯣ ꯄꯥꯃꯦꯜ ꯆꯥꯝꯃꯗꯁꯨ ꯁꯨꯍꯜꯂꯨꯗꯅ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯔꯥ ꯆꯞꯄꯤ 5 ꯑꯃꯒꯁꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯦ ꯃꯅꯦꯝ ꯁꯅꯥꯃꯥꯁꯨ ꯃꯃꯧꯗ ꯇꯔꯥ ꯆꯞꯄꯤ 3 ꯑꯃ ꯄꯥꯏꯍꯜꯂꯤ ꯕꯦꯝꯃ ꯅꯃꯥꯟꯅꯕꯤꯁꯤꯡꯒꯅꯦ ꯉꯥꯃꯨꯛ ꯆꯥꯎꯀꯣ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯗꯣꯏꯅꯤ ꯏꯃꯥꯅ ꯏꯃꯧꯕꯨ ꯑꯊꯨꯕꯗ ꯂꯧꯕ ꯂꯥꯛꯇꯣꯏꯅꯤ ꯅꯀꯣꯛ ꯐꯥꯎ ꯆꯤꯛꯇꯅ ꯂꯩꯌꯨꯀꯣ ꯊꯥꯔꯤꯛ ꯁꯦꯜ ꯑꯗꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯄꯥꯈꯨꯝ ꯀꯔꯤꯁꯨ ꯄꯤꯗꯦ ꯁꯅꯥ ꯆꯦꯜꯂꯛꯄꯗ ꯉꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯅꯧꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯤ ꯃꯃꯧ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯈꯖꯤꯛꯇ ꯅꯨꯡꯉꯥꯏꯖꯗꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯍꯩꯅꯖꯕꯤ ꯃꯇꯧ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯟꯖꯩ ꯑꯁꯨꯝꯅ ꯊꯥꯔꯤꯛ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯁꯦ ꯃꯗꯣꯝꯆꯥ ꯃꯌꯥꯝ ꯇꯧꯗꯨꯅ ꯊꯥꯔꯤꯛꯀꯤ ꯌꯨꯝ ꯇꯝꯅ ꯊꯤꯜꯂꯛꯂꯤ ꯑꯗꯨꯒ ꯍꯜꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨ ꯌꯧꯔꯝꯗꯥꯏꯗ ꯃꯦꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯎꯠꯆꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯥꯕꯣꯛ ꯁꯛꯅ ꯁꯦꯡꯈꯥꯎꯗꯒꯤ ꯇꯔꯥ ꯆꯞꯄꯤ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯒ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯊꯥꯔꯤꯛꯅ ꯑꯁ ꯏꯃꯥ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯒ ꯂꯦꯞꯅꯔꯨꯈꯤꯅꯨꯀꯣ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ ꯃꯣꯏ ꯏꯃꯨꯡꯗꯣ ꯏꯕꯦꯜꯂꯩꯅ ꯑꯩꯅ ꯎꯕꯗꯗꯤ ꯐꯅ ꯐꯕ ꯃꯥꯜꯂꯤꯗ ꯃꯃꯥꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯃꯕꯨꯛ ꯐꯔꯒ ꯍꯦꯛꯇ ꯌꯥꯔꯕ꯭ꯔꯥ ꯁꯦꯜ ꯂꯩꯇ꯭ꯔꯗꯤ ꯃꯤ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯅꯔꯣꯏꯗꯕ ꯈꯛꯇꯅꯤ ꯀꯔꯤꯅꯣ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯃꯆꯥ ꯑꯃꯗꯤ ꯇꯧꯖꯔꯤ ꯉꯁꯥꯏ ꯑꯍꯜꯈꯩꯅ ꯍꯥꯏꯔꯝꯕꯗꯗꯤ ꯆꯥꯕ ꯊꯛꯄꯁꯨ ꯑꯗꯨꯝ ꯋꯥꯠꯇꯦ ꯍꯥꯏꯔꯝꯃꯤꯗ ꯄꯣꯠ ꯆꯥꯕ ꯈꯛꯇ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯃꯤꯃꯥꯡꯗ ꯏꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯍꯦꯗꯣꯛ ꯄꯥꯊꯣꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯁꯤꯅꯤꯀꯣ ꯈꯪꯗ꯭ꯔꯦꯗ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯆꯦꯟꯈꯩ ꯆꯦꯟꯊꯣꯛꯂꯒ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯁꯤꯕꯣ ꯍꯩ ꯅꯪ ꯅꯨꯄꯤꯅꯤꯀோ ꯅꯔꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯦ ꯍꯥꯏꯅ ꯈꯜ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯆꯦꯜꯂꯒ ꯑꯇꯣꯞꯄꯗ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯂꯩꯁꯤꯗꯤ ꯑꯩ ꯈꯛ ꯅꯠꯇꯦ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯁꯤꯅꯤ ꯑꯩ ꯂꯩꯕ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯈꯪꯗ꯭ꯔꯦꯗ ꯅꯪ ꯊꯣꯛꯄ ꯇꯧꯔꯣ ꯊꯥꯔꯤꯛꯇꯤ ꯊꯋꯥꯟꯒꯤ ꯋꯥꯈꯜ ꯈꯟꯈ꯭ꯔꯕꯅꯤ ꯃꯃꯥꯡꯗ ꯊꯋꯥꯟꯅ ꯂꯛꯅꯔꯛꯄ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯄ ꯀꯌꯥ ꯑꯃꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯊꯥꯔꯤꯛ ꯃꯥꯅ ꯍꯧꯔꯨꯕꯗ ꯑꯗꯨꯃꯛ ꯌꯥꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯁꯨꯝꯅ ꯆꯦꯜꯂꯕ ꯃꯇꯨꯡ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯕꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯤ ꯁꯨꯛꯂꯦꯞ ꯂꯦꯞꯅꯗꯦ ꯄꯥꯃꯦꯜꯅ ꯊꯥꯔꯤꯛ ꯎꯅꯕ ꯂꯥꯛꯂꯕꯁꯨ ꯊꯥꯔꯤꯛꯅ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯦ ꯄꯥꯃꯦꯜ ꯊꯥꯔꯤꯛꯀ ꯆꯦꯜꯂꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕ ꯑꯃꯒꯨꯝ ꯊꯝꯕꯥꯜꯕꯨ ꯄꯥꯝꯂꯕꯁꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩꯔꯤꯕꯅꯤ ꯊꯋꯥꯟꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯅ ꯃꯅꯥꯎ ꯅꯨꯄꯥꯗ ꯆꯦꯜꯂꯛꯄ ꯏꯀꯥꯏꯕ ꯁꯥꯎꯅꯤꯡꯕ ꯀꯜꯂꯛꯄ ꯀꯌꯥ ꯑꯃ ꯐꯥꯎꯗꯨꯅ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯛꯇ꯭ꯔꯕꯅꯤ ꯑꯁꯨꯛ ꯁꯥꯎꯅꯤꯡꯕ ꯊꯕꯛꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯇꯝꯂꯝꯒꯅꯤ ꯍꯥꯏꯗꯤ ꯈꯜꯂꯨꯗꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ ꯀꯣꯛꯐꯥꯏꯅ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯕꯅ ꯐꯅꯤꯗ ꯊꯋꯥꯟ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎ ꯅꯨꯄꯤ ꯑꯣꯏꯗꯣꯔꯕꯅꯤ ꯅꯉꯣꯟꯗ ꯃꯀꯣꯛꯀ ꯈꯨꯝꯃꯒ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯛꯐꯥꯏ ꯅꯣꯛꯏ ꯊꯋꯥꯟꯅ ꯀꯣꯛꯐꯥꯏꯒꯤ ꯂꯨꯛꯐꯝꯗꯨꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯏ ꯎꯁꯤꯠꯇ꯭ꯔꯤꯔꯕ ꯅꯪꯒꯤꯗꯣ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦꯗꯣ ꯌꯦꯡꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯟ ꯍꯧꯒꯠꯇꯨꯅ ꯊꯥꯔꯤꯛꯀꯤ ꯂꯩꯀꯥꯏꯗ ꯂꯥꯛꯏ ꯑꯩꯅ ꯄꯥꯝꯈꯤꯕ ꯅꯨꯄꯤꯕꯨ ꯀꯅꯥꯅ ꯃꯨꯟꯕ ꯉꯝꯗꯣꯔꯤꯒꯦ ꯂꯧꯒꯅꯤ ꯑꯩꯅ ꯊꯥꯔꯤꯛꯄꯨ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯏꯅꯥꯎ ꯅꯨꯄꯥꯅ ꯆꯦꯟꯒꯦꯔꯥ ꯀꯅꯥꯅ ꯆꯦꯟꯒꯦꯒꯦ ꯑꯩꯅ ꯂꯧꯔꯅꯤ ꯍꯥꯏꯗꯤ ꯂꯧꯔꯗꯧꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯀꯅꯥꯝꯇ ꯌꯦꯛꯂꯛꯄ ꯌꯥꯔꯣꯏ ꯀꯣꯛꯐꯥꯏꯅ ꯏꯔꯥꯡꯁꯤ ꯅꯦꯝꯊꯔꯣꯏꯗꯧꯔꯤꯕꯣ ꯃꯇꯩꯅ ꯃꯅꯥꯎ ꯅꯨꯄꯤ ꯂꯨꯝꯕ ꯂꯥꯛꯄꯗ ꯌꯥꯎꯔꯤꯕ ꯀꯣꯛꯐꯥꯏ ꯑꯁꯤꯕꯨ ꯂꯥꯟꯗꯕ꯭ꯔꯅꯦ ꯊꯋꯥꯟ ꯀꯣꯛꯐꯥꯏꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯇꯨꯅ ꯍꯩ ꯇꯣꯏ ꯃꯆꯥ ꯀꯛꯊꯨꯝ ꯃꯥꯟꯕ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯅꯪ ꯀꯅꯥ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯅꯪꯅ ꯑꯩꯒꯤ ꯇꯨꯡ ꯆꯥꯛꯃꯤꯟꯅꯖꯅꯤꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯌꯥꯝ ꯂꯥꯛꯅꯤꯡꯉꯨꯕꯤ ꯋꯥꯗꯤ ꯅꯠꯇꯦꯗ ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯁꯨ ꯑꯩ ꯑꯃ ꯌꯥꯎꯕ ꯍꯥꯏꯁꯤꯅ ꯅꯪꯒꯤ ꯎꯀꯟ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯩꯉꯣꯟꯗ ꯀꯅꯥꯅ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯍꯥ ꯀꯅꯥꯅ ꯀꯩꯗꯧꯗꯣꯔꯤꯒꯦꯕ ꯃꯇꯥꯡ ꯑꯗꯨꯗ ꯊꯥꯔꯤꯛꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯊꯥꯔꯤꯛ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯇꯥ ꯊꯋꯥꯟ ꯑꯩꯁꯨ ꯇꯥ ꯊꯋꯥꯟꯕꯨ ꯎꯅꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯅꯪꯅ ꯎꯅꯅꯤꯡꯂꯤꯕꯒꯤ ꯃꯔꯝꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯇꯥ ꯊꯋꯥꯟꯕꯨ ꯑꯩꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯂꯨꯗꯕꯅ ꯇꯥ ꯊꯋꯥꯟꯒꯤ ꯅꯨꯡꯁꯤꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯈꯤꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯑꯩ ꯇꯥ ꯄꯥꯃꯦꯜꯗ ꯆꯦꯜꯂꯨꯔꯕꯁꯨ ꯃꯉꯣꯟꯗ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯗ꯭ꯔꯦ ꯑꯩ ꯃꯥꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯈꯤꯗꯦ ꯑꯩꯅ ꯃꯉꯣꯟꯗ ꯎꯠꯈꯤꯕ ꯏꯇꯧꯁꯤꯡꯗꯣ ꯇꯧꯁꯤꯟꯅꯕ ꯇꯥꯠ ꯉꯥꯛꯇꯅꯤ ꯇꯥ ꯊꯋꯥꯟ ꯅꯪ ꯑꯩꯕꯨ ꯉꯁꯤꯁꯨ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯋꯥꯐꯝ ꯑꯗꯨꯃꯛꯅꯤ ꯅꯐꯝꯗ ꯑꯩꯅ ꯍꯥꯏꯕ ꯄꯥꯝꯈꯤꯕꯁꯨ
ꯑꯩ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦ ꯑꯩꯅ ꯄꯥꯝꯖꯈꯤꯕ ꯅꯪꯗꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯋꯥꯈꯜꯁꯤꯗꯒꯤ ꯀꯥꯎꯕ ꯂꯩꯇꯦ ꯑꯗꯨꯗꯤ ꯇꯥ ꯊꯋꯥꯟ ꯅꯪ ꯑꯩꯕꯨ ꯉꯁꯤꯃꯛ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯒꯅꯤ ꯊꯋꯥꯟ ꯀꯔꯤꯁꯨ ꯈꯟꯊꯕ ꯂꯩꯇ ꯊꯥꯔꯤꯛꯄꯨ ꯃꯥꯒꯤ ꯑꯣꯏꯅ ꯄꯨꯔꯒꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯜꯂꯤ ꯑꯁꯨꯝꯅ ꯊꯋꯥꯟ ꯊꯥꯔꯤꯛꯄꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯊꯥꯔꯤꯛ ꯃꯥꯁꯨ ꯊꯋꯥꯟꯒꯤ ꯃꯃꯥꯁꯤ ꯌꯥꯝꯅ ꯐꯩ ꯃꯅꯦꯝꯅ ꯃꯥꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯒꯅꯤ ꯐꯤꯒꯦ ꯐꯅꯦꯛ ꯂꯩꯕꯤꯅꯤ ꯑꯇꯥꯡꯕ ꯁꯅꯥ ꯃꯈꯜ ꯃꯈꯜ ꯁꯥꯕꯤꯔꯅꯤ ꯍꯥꯏꯅ ꯈꯜꯂꯨꯏ ꯑꯗꯨꯕꯨ ꯈꯜꯂꯨꯕꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯊꯥꯔꯤꯛꯅ ꯊꯋꯥꯟꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜꯗꯨ ꯍꯦꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯒ ꯃꯤ ꯑꯃꯅ ꯍꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯅꯈꯨꯠꯀ ꯁꯝꯅꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯅꯋꯣ ꯊꯥꯔꯤꯛꯅ ꯏꯃꯥ ꯑꯩꯅꯤ ꯊꯥꯔꯤꯛ ꯃꯥꯅꯦ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯕꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯍꯥꯏꯖꯔꯤꯕꯅꯤ ꯏꯁ ꯑꯩꯅꯦ ꯀꯥꯏꯅ ꯅꯪ ꯑꯣꯏꯕꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯇꯧꯗꯨꯅ ꯇꯥꯛꯄꯗꯤ ꯅꯈꯣꯏ ꯑꯅꯤꯁꯦ ꯆꯦꯜꯂꯛꯂꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦ ꯍꯩ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯃꯤ ꯄꯣꯡ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩ ꯅꯃꯥꯏ ꯑꯊꯥꯕꯗꯨ ꯄꯨꯗꯨꯅꯅꯦ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ ꯊꯥꯔꯤꯛ ꯈꯜꯂꯨꯕꯒ ꯇꯧꯊꯣꯔꯛꯂꯤꯕꯗꯨꯒ ꯈꯖꯤꯛꯇꯤ ꯇꯥꯌꯣꯟꯅꯩ ꯊꯋꯥꯟꯅ ꯀꯔꯤꯅꯣ ꯏꯃꯥ ꯑꯩꯒꯤꯁꯦ ꯆꯦꯜꯂꯛꯀꯦ ꯈꯟꯅ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯑꯩꯒꯤ ꯄꯥꯝ ꯌꯦꯠꯄꯤꯔꯛꯀꯅꯨ ꯑꯣ ꯅꯪ ꯏꯃꯥꯅ ꯍꯥꯏꯕꯁꯤ ꯌꯥꯔꯔꯣꯏ ꯑꯩꯅ ꯂꯦꯞꯈꯤꯕ ꯈꯣꯡꯐꯝꯗꯤ ꯍꯜꯂꯔꯣꯏ ꯐꯔꯦ ꯇꯧꯔꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯅ ꯂꯩꯔꯔꯣꯏ ꯏꯀꯥꯏ ꯈꯪꯗꯕꯤꯗꯨꯒꯅꯦ ꯅꯪ ꯌꯨꯝꯁꯤ ꯂꯩꯍꯧꯔꯣꯀꯣ ꯑꯩ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅꯅꯦ ꯑꯩ ꯂꯩꯈꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯅꯣꯏ ꯅꯊꯤꯕꯣꯡꯗꯣ ꯀꯗꯥꯏꯗꯒꯤ ꯆꯥꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯕ ꯅꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯂꯝꯗ ꯆꯠꯇꯨꯅ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯥꯔꯤꯛꯀꯤ ꯌꯨꯝꯗꯗꯤ ꯁꯥ ꯂꯥꯟ ꯁꯥꯟꯅꯔꯦ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯈꯪꯂꯕꯗ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯃꯥꯅ ꯍꯥꯟꯅ ꯆꯦꯜꯂꯝꯕ ꯁꯥꯒꯩ ꯑꯗꯨꯃꯛꯇꯗꯅꯤ ꯈꯪꯂꯕꯗ ꯃꯄꯥꯅ ꯁꯥꯎꯗꯨꯅ ꯃꯆꯥꯕꯨ ꯃꯌꯨꯝꯗ ꯄꯨꯟꯁꯤꯒꯤ ꯈꯣꯡꯒꯨꯜ ꯇꯥꯍꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯥꯃꯦꯜꯒꯤ ꯌꯨꯝꯗꯁꯨ ꯃꯍꯩ ꯄꯥꯎꯗꯨ ꯇꯥꯅꯔꯛꯇꯨꯅ ꯁꯥꯎꯅꯔꯤ ꯁꯅꯥꯅ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯁꯤ ꯏꯆꯥꯁꯤꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯁꯤꯗꯅꯦ ꯇꯧꯉꯝꯕꯤꯗꯨꯒꯤ ꯂꯝꯆꯠ ꯈꯪꯍꯧꯔꯤꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯃ ꯂꯩꯇ꯭ꯔꯕꯅꯤ ꯑꯩꯗꯤ ꯅꯍꯥꯟꯅ ꯃꯥꯒꯤ ꯃꯇꯧꯗꯣ ꯈꯪꯈ꯭ꯔꯕꯅꯤ ꯏꯆꯥꯁꯤꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯄꯨꯛꯆꯦꯜ ꯇꯞꯄꯤ ꯑꯃ ꯈꯜꯂꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯒ ꯂꯣꯏꯔꯦꯗꯅ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯀꯩꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯣꯏꯅꯣ ꯄꯥꯃꯦꯜ ꯀꯔꯤꯁꯨ ꯈꯨꯝꯗ ꯎꯪꯗꯨꯅ ꯂꯩ ꯑꯗꯨꯒ ꯊꯋꯥꯟ ꯃꯥꯗꯤ ꯊꯥꯔꯤꯛꯁꯨ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤꯅ ꯄꯨꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯀꯔꯤꯝꯇ ꯈꯟꯗꯦ ꯏꯃꯨꯡ ꯑꯗꯨꯗ ꯃꯄꯥ ꯃꯃꯥꯅ ꯄꯩꯗꯨꯅ ꯊꯝꯂꯝꯕ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨ ꯂꯩꯕꯅ ꯀꯔꯤꯁꯨ ꯋꯥꯗ ꯆꯥꯅꯤꯡꯕ ꯆꯥꯗꯨꯅ ꯂꯩꯔꯤ ꯃꯦꯝ ꯑꯃꯗꯤ ꯀꯨꯟꯖꯣ ꯂꯥꯂꯣꯟꯐꯝꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯕꯨ ꯂꯩꯔꯨꯅꯤ ꯃꯦꯝꯃ ꯁꯥꯎꯅꯤꯡꯅ ꯀꯨꯟꯖꯣꯗ ꯍꯥꯏꯔꯤ ꯃꯣꯏ ꯃꯄꯥ ꯑꯩ ꯈꯜꯂꯨꯔꯒꯅꯦ ꯁꯥꯎꯅꯤꯡꯉꯩꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯏꯀꯥꯏ ꯈꯪꯗꯕꯤꯗꯨꯅ ꯌꯨꯝꯗꯨꯗ ꯃꯍꯥꯔꯥꯅꯤꯗꯧ ꯂꯩꯔꯝꯗꯣꯏꯅꯦꯕ ꯍꯦꯔꯥ ꯀꯩꯗꯧꯕꯒꯤ ꯁꯤꯗ ꯋꯥꯅ ꯂꯩꯖꯔꯨꯅꯦꯒꯦ ꯌꯨꯝꯗ ꯆꯠꯀꯦ ꯑꯩ ꯑꯗꯨꯒꯅꯦ ꯏꯀꯥꯏ ꯈꯪꯗꯕꯤꯗꯣ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯦ ꯈꯪꯉꯤ ꯃꯦꯝꯃ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯃꯥꯅ ꯄꯪꯂꯥꯛ ꯂꯥꯛꯆꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯍꯧꯖꯤꯛ ꯍꯩ ꯃꯃꯥ ꯍꯧꯈ꯭ꯔꯦ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕ ꯁꯤꯜꯂꯅꯨꯀꯣ ꯏꯔꯦꯟꯖꯅ ꯂꯩꯃꯤꯟꯅꯧ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯣ ꯀꯔꯤꯒꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕ ꯁꯤꯟꯕꯅꯣ ꯃꯍꯤꯗꯤ ꯅꯍꯥꯟꯅ ꯂꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩ ꯇꯧꯒꯦꯕ ꯌꯦꯡꯉꯣ ꯇꯧꯒꯦꯕ ꯑꯩ ꯍꯧꯖꯤꯛ ꯃꯃꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯈ꯭ꯔꯦ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯅꯕ ꯀꯛꯁꯤꯟꯒꯅꯨꯀꯣ ꯅꯠꯇꯦ ꯂꯩꯀꯥꯏꯗꯨꯗ ꯏꯃꯥꯏꯁꯦ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯈꯤꯗ꯭ꯔꯣ ꯑꯩꯕꯨ ꯑꯩꯗ ꯅꯠꯇꯦ ꯃꯣꯏ ꯃꯄꯥꯁꯨ ꯉꯝꯕꯤꯗꯣꯔꯤꯕ꯭ꯔꯣ ꯏꯀꯥꯏ ꯈꯪꯗꯕꯤꯗꯨꯅ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠ ꯄꯨꯝꯕꯁꯦ ꯂꯩꯈꯥ ꯇꯥꯍꯜꯂꯕꯅꯦꯕ ꯃꯇꯩꯗ ꯃꯋꯥ ꯅꯥꯏꯕ ꯉꯝꯕꯤ ꯑꯣꯛꯇꯕꯤꯗꯣ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯋꯦ ꯍꯥꯏꯗꯨꯅ ꯑꯩꯅꯗꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯒꯦ ꯀꯥꯏꯅ ꯈꯟꯖꯕꯅꯤ ꯃꯗꯨꯁꯨ ꯄꯨꯡꯀꯥꯏ ꯀꯥꯏꯍꯜꯂꯗꯅ ꯃꯣꯏ ꯃꯄꯥ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯍꯩ ꯀꯔꯟ ꯇꯧꯅꯨꯀꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯆꯠꯈ꯭ꯔꯦꯅꯦ ꯀꯔꯤꯕꯨ ꯊꯣꯛꯂꯤꯒꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯁꯨ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩꯖꯍꯧꯏ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯦꯝꯃ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯍꯩ ꯏꯀꯥꯏ ꯈꯪꯗꯕ ꯈꯪꯗꯕꯤꯁꯥ ꯃꯄꯥꯟꯁꯤꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯊꯋꯥꯟ ꯊꯣꯛꯂꯛꯇꯨꯅ ꯀꯩꯅꯣ ꯏꯃꯥ ꯌꯨꯝꯁꯤꯁꯨ ꯍꯥꯟꯅ ꯆꯪꯉꯣ ꯏꯁꯧ ꯅꯍꯥꯟ ꯍꯦꯛꯇ ꯇꯧꯔꯛꯇꯨꯕꯨ ꯀꯩꯅꯣ ꯏꯃꯥ ꯏꯁ ꯏꯆꯥꯗꯤ ꯑꯙꯥ ꯃꯣꯔꯥ ꯃꯅꯝ ꯅꯝꯃꯤꯗ ꯍꯩ ꯏꯀꯥꯏ ꯈꯪꯗꯕꯤꯗꯨꯗꯤ ꯇꯨꯝꯍꯧꯔꯤꯕꯅꯤ ꯏꯁ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯂꯤꯕꯅꯤꯅꯦ ꯃꯥꯗꯤ ꯌꯥꯝ ꯇꯧꯔꯝꯃꯤ ꯖꯥꯠꯅꯤꯅꯦ ꯌꯥꯝ ꯊꯨꯅ ꯀꯧꯊꯣꯔꯛꯎ ꯁꯣꯔꯣ ꯄꯥꯏꯔꯒꯅꯦ ꯆꯤꯡꯊꯣꯔꯛꯎ ꯁꯤ ꯇꯥꯅ ꯊꯥꯔꯤꯛꯁꯨ ꯃꯄꯥꯟꯗ ꯂꯥꯡꯕꯗꯨꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯍꯛꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ ꯏꯃꯥ ꯀꯩꯗꯧꯕꯤꯔꯒꯦ ꯑꯁ ꯑꯩ ꯌꯦꯡꯅꯤꯡꯗꯦꯗ ꯃꯁꯛꯁꯤ ꯌꯦꯡꯅꯤꯡꯗꯦꯗ ꯑꯩ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ
Noi ani ngasidagi mamang sanggoisidane phaglong khadun leigadaban ai noiga leimidaba ngamoi chakum stoan gadabani ikai khangdabi nang aigi iral saba natik nate Thawan koi noima aise nangi nasani aigi isa oye hairabadi natom ta sangjaro adu natrabadi ne nangsu aigi isa nate Tharikna imana haibiridubu kaino ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅ ꯇꯣꯉꯥꯟꯅ ꯆꯥꯒꯗꯧꯔꯤꯕꯅꯣ ꯅꯋꯥ ꯅꯥꯏꯅꯤ ꯈꯪꯂꯒ ꯑꯗꯨꯐꯥꯎ ꯈꯪꯗꯕꯔꯣ ꯉꯝꯅꯕ ꯁꯨꯕ꯭ꯔ ꯅꯣꯝꯕ꯭ꯔ ꯍꯣꯠꯅꯧ ꯇꯜꯂꯒꯅꯅꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯆꯥꯛꯅꯤꯕꯤ ꯁꯥꯒꯦ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯏꯐꯝꯗꯒꯤꯅꯦ ꯅꯣꯏꯕꯨ ꯌꯦꯡꯁꯟꯕꯒꯤ ꯗꯥꯏ ꯂꯩꯇꯦ ꯊꯋꯥꯟ ꯃꯃꯥꯗ ꯐꯅ ꯍꯥꯏꯔꯕꯁꯨ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯐꯨ ꯑꯃ ꯎꯌꯥꯟ ꯑꯃ ꯀꯥꯡꯊꯣꯜ ꯑꯃ ꯍꯥꯏꯕ ꯌꯨꯝꯕꯥꯟ ꯑꯗꯨꯗ ꯂꯦꯟꯕ ꯇꯥꯔꯝꯃꯤ ꯊꯋꯥꯟꯁꯨ ꯍꯥꯟꯅ ꯊꯕꯛ ꯁꯨꯔꯛꯇꯕꯅ ꯀꯔꯤꯁꯨ ꯁꯨꯔꯝꯗꯦ ꯁꯣꯝꯗ ꯄꯥꯃꯦꯜ ꯊꯝꯕꯥꯜꯕꯨ ꯑꯃꯨꯛꯇꯪ ꯍꯥꯏꯖꯒꯦ ꯌꯥꯕꯤꯔꯛꯂꯕꯗꯤ ꯃꯥꯕꯨ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯖꯅꯕ ꯈꯟꯗꯨꯅ ꯊꯝꯕꯥꯜꯒꯤ ꯂꯩꯀꯥꯏꯗ ꯊꯝꯕꯥꯜꯅ ꯂꯨꯝꯕ ꯂꯥꯛꯂꯝꯃꯤ ꯅꯨꯡꯇꯤꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯊꯝꯕꯥꯜ ꯃꯥꯗꯤ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨ ꯇꯝꯅ ꯂꯥꯛꯏ ꯄꯥꯃꯦꯜꯁꯨ ꯏꯀꯥꯏꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯃꯁꯤꯜ ꯀꯥꯡꯊꯣꯛꯄ ꯍꯧꯔꯛꯏ ꯊꯝꯕꯥꯜ ꯇꯥ ꯄꯥꯃꯦꯜ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯑꯩ ꯅꯪ ꯑꯃꯨꯛꯇ ꯎꯅꯒꯦꯅ ꯂꯥꯛꯄꯅꯤ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯇꯥ ꯄꯥꯃꯦꯜ ꯍꯦꯛꯇ ꯍꯥꯏꯌꯣ ꯋꯥꯐꯝꯁꯦ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯈꯟꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯊꯃꯣꯏꯅꯨꯡꯗ ꯁꯨꯝ ꯐꯨꯝꯗꯨꯅ ꯊꯝꯕꯁꯦ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯅꯐꯝꯗ ꯍꯥꯏꯔꯒꯦ ꯈꯜꯂꯤ ꯊꯝꯕꯥꯜ ꯋꯥꯐꯝꯗꯣ ꯍꯥꯏꯐꯦꯠꯇꯤ ꯈꯪꯂꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯀꯔꯤꯁꯨ ꯈꯨꯝꯗ ꯄꯥꯃꯦꯜꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯊꯝꯕꯥꯜ ꯑꯍꯦꯟꯕ ꯁꯛꯐꯝ ꯑꯃꯠꯇ ꯎꯠꯇ ꯇꯥ ꯄꯥꯃꯦꯜ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯣ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯇꯥ ꯄꯥꯃꯦꯜ ꯆꯦꯜꯂꯨꯔꯤꯕ ꯅꯨꯄꯤꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯕ ꯏꯇꯥꯅꯤ ꯑꯗꯨꯅ ꯇꯥ ꯄꯥꯃꯦꯜꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯖꯔꯔꯣꯏ ꯃꯐꯝ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯔꯕꯁꯨ ꯏꯇꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯒꯅꯤ ꯇꯥ ꯄꯥꯃꯦꯜ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯋꯥꯐꯝꯗꯣ ꯌꯥꯕ ꯉꯝꯖꯔꯣꯏ ꯑꯩꯅ ꯑꯍꯥꯟꯕ ꯅꯪꯕꯨ ꯎꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯕꯨ ꯊꯃꯣꯏꯁꯤ ꯂꯥꯠꯈꯤꯕꯅꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯧꯔꯛꯈꯤꯕꯅꯤ ꯑꯩꯅ ꯍꯧꯈꯤꯕ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯪꯕꯨꯗꯤ ꯑꯗꯨꯃꯛ ꯅꯨꯡꯁꯤꯈꯤ ꯑꯗꯨꯕꯨ ꯊꯥꯔꯤꯛꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯂꯛꯂꯒ ꯑꯩꯅ ꯅꯪꯕꯨ ꯑꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯔꯕꯗꯤ ꯃꯥꯗꯤ ꯅꯨꯄꯤꯅꯤ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯈꯟꯅ ꯅꯐꯝꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯁꯦ ꯑꯩꯅ ꯐꯣꯡꯗꯣꯛꯇꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨꯗ ꯌꯥꯈꯤꯕꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯥꯠꯆꯕ ꯈꯛꯇꯅꯤ ꯏꯆꯤꯜꯅ ꯊꯣꯛꯅ ꯐꯣꯡꯗꯣꯛꯈꯤꯗꯕꯗꯨꯅ ꯏꯊꯟꯇ ꯇꯨꯃꯤꯟ ꯂꯨꯞꯁꯤꯟꯈ꯭ꯔꯒꯦ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯇꯝꯗ ꯌꯦꯡꯂꯒ ꯑꯍꯦꯟꯕ ꯀꯅꯥꯕꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯃꯥꯏꯁꯨ ꯈꯖꯤꯛꯐꯥꯎ ꯌꯦꯡꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯦ ꯃꯄꯨ ꯃꯥꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯊꯨꯡꯍꯜꯂꯒꯦ ꯈꯟꯅ ꯁꯤꯜꯂꯤꯕ꯭ꯔꯥ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯅꯪꯅꯁꯨ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯗ꯭ꯔꯕꯅꯤꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯐꯨꯝꯗꯨꯅ ꯊꯝꯂꯛꯄ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯒꯦ ꯇꯥ ꯄꯥꯃꯦꯜ ꯑꯩꯁꯨ ꯅꯪꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯥꯔꯊ ꯆꯞ ꯆꯥꯅ ꯈꯪꯈꯤꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯇꯥ ꯄꯥꯃꯦꯜꯕꯨ ꯂꯣꯟꯅ ꯅꯨꯡꯁꯤꯖꯈꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯀꯤ ꯇꯥꯏꯌꯣꯟꯅꯕꯗ ꯏꯇꯥꯅ ꯇꯥ ꯄꯥꯃꯦꯜꯕꯨ ꯅꯨꯡꯁꯤ ꯐꯣꯡꯈꯤꯕꯗꯨꯅ ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯍꯟꯈꯤꯕꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯕꯁꯨ ꯇꯥ ꯄꯥꯃꯦꯜꯕꯨ ꯅꯨꯡꯁꯤ ꯐꯣꯡꯕ ꯉꯝꯂꯝꯒꯅꯤ ꯑꯗꯨꯕꯨ ꯏꯇꯥꯅ ꯍꯥꯟꯅ ꯐꯣꯡꯈꯤꯕꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯒꯦ ꯈꯜꯂꯨꯔꯦ ꯑꯗꯨꯕꯨ ꯐꯔꯦ ꯇꯥ ꯄꯥꯃꯦꯜ ꯏꯇꯥ ꯃꯥꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯀꯅꯥꯗ ꯃꯐꯝꯗꯨꯗ ꯃꯥꯅ ꯍꯦꯜꯂꯤ ꯈꯟꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯇꯥ ꯄꯥꯃꯦꯜꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯂꯅꯤ ꯇꯥ ꯄꯥꯃꯦꯜ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨ ꯄꯥꯃꯦꯜ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯅ ꯑꯌꯥꯕ ꯄꯤꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯏꯀꯥꯏꯕ ꯄꯨꯝꯕ ꯀꯥꯎꯈ꯭ꯔꯦ ꯑꯁꯦꯡꯕꯔꯣ ꯊꯝꯕꯥꯜ ꯅꯪꯅ ꯍꯥꯏꯗꯣ ꯑꯁꯦꯡꯕꯔꯣ ꯑꯁꯦꯡꯕꯅꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯊꯝꯕꯥꯜ ꯑꯩ ꯉꯁꯤꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯐꯥꯎꯏ ꯑꯩ ꯅꯪ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯋꯥꯡꯃꯗ ꯅꯪ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ ꯆꯠꯂꯁꯤ ꯑꯩꯒꯤ ꯑꯗꯨꯝ ꯏꯟꯕꯤꯔꯣ ꯁꯅꯥꯕꯨꯟꯁꯦ ꯀꯥꯏꯗ ꯊꯝꯃꯝꯗꯣꯏꯅꯣ ꯁ꯭ꯋꯥꯏ ꯑꯅꯛꯄ ꯌꯨꯝ ꯑꯃꯗ ꯑꯗꯨꯝ ꯊꯅꯝꯃꯣ ꯉꯥꯏꯍꯥꯛꯇ ꯊꯅꯝꯒꯦꯅ ꯍꯥꯏꯖꯤꯜꯂꯣ ꯑꯗꯨꯒ ꯍꯌꯦꯡ ꯅꯪ ꯌꯨꯝꯗ ꯍꯜꯂꯀꯥꯟꯗꯅꯦ ꯃꯤ ꯑꯃ ꯊꯥꯔꯒ ꯇꯧꯍꯜꯂꯁꯨ ꯌꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯝꯕꯥꯜ ꯁꯅꯥꯕꯨꯟ ꯑꯗꯨꯕꯨ ꯑꯅꯛꯄꯗ ꯂꯩꯕ ꯃꯗꯣꯝꯆꯥ ꯍꯣꯏꯗ ꯊꯅꯝꯂꯒ ꯄꯥꯃꯦꯜꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯤ ꯁꯅꯥ ꯃꯃꯧꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ
ꯃꯃꯧꯒꯤ ꯂꯝꯆꯠ ꯕꯦꯕꯥꯔ ꯏꯪ ꯇꯞꯄ ꯃꯇꯧ ꯄꯨꯝꯅꯃꯛꯇꯨꯅ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯄꯨꯡꯁꯨꯝ ꯁꯨꯝꯂꯤ꯫ ꯁꯣꯝꯗꯅ ꯄꯥꯃꯦꯜ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯂꯦ ꯇꯥꯕꯗ ꯃꯦꯝꯃ ꯍꯦꯟꯅ ꯃꯆꯥ ꯃꯃꯧꯕꯨ ꯁꯥꯎꯅꯤꯡꯕ ꯍꯦꯜꯂꯛꯏ꯫ ꯃꯤꯒꯤꯗꯤ ꯂꯩꯁꯥꯕꯤ ꯑꯃ ꯄꯨꯔꯛꯇꯨꯅ ꯂꯥꯛꯏ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗ꯫ ꯑꯩꯈꯣꯏꯒꯤ ꯂꯨꯈꯥꯛ ꯆꯥꯕꯅꯤꯅ ꯏꯃꯨꯡꯁꯦ ꯃꯍꯤ ꯂꯥꯡꯉꯤꯗꯅ ꯂꯩꯀꯥꯏ ꯃꯌꯥꯝꯒꯤ ꯅꯣꯛꯅꯐꯝꯁꯨ ꯑꯣꯏꯕ꯫ ꯏꯃꯥꯏꯁꯤꯁꯨ ꯊꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯤꯒꯤꯗꯤ ꯁꯅꯥ ꯈꯨꯟꯈ꯭ꯔꯦ, ꯑꯩꯈꯣꯏꯒꯤꯅ ꯁꯟꯊꯤ ꯊꯤꯕꯥꯛ ꯑꯃ ꯈꯨꯟꯗꯨꯅꯅꯦ ꯈꯤꯜꯂꯒ ꯊꯝ ꯂꯩꯔꯦ꯫ ꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦꯗꯀꯣ ꯃꯤꯒꯤ ꯃꯆꯥꯒ꯫ ꯑꯩꯅ ꯌꯣꯛꯂꯛꯄꯗꯗꯤ ꯅꯣꯡꯃꯇ ꯂꯨꯈꯥꯛ ꯄꯤꯖꯈꯤꯗꯕꯅꯤ꯫ ꯈꯨꯄꯥꯡꯅ ꯁꯦꯠ ꯊꯥꯗꯅ ꯅꯥꯟꯅ ꯊꯝꯂꯛꯄꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯆꯥꯔꯤꯁꯦ꯫ ꯊꯋꯥꯟ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯃꯁꯛ ꯐꯖꯕꯒꯤ ꯂꯧꯔꯨꯕ ꯅꯨꯄꯤꯗꯨꯒꯤ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯌꯨ ꯉꯥꯎꯗꯨꯅ ꯂꯥꯛꯂꯒ ꯊꯥꯔꯤꯛꯄꯨ ꯊꯤꯅ ꯐꯨꯕ ꯆꯩꯕ ꯉꯥꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯕꯅꯤ꯫ ꯑꯗꯨꯒ ꯊꯋꯥꯟ ꯃꯥꯗꯤ ꯆꯥꯛ ꯂꯥꯝꯂꯕꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯗꯨꯃꯛ ꯆꯥꯏ꯫ ꯊꯥꯔꯤꯛ ꯃꯥꯗꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯅꯣꯡꯃꯒꯤ ꯃꯕꯨꯛ ꯊꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯥꯔꯤꯛꯀꯤ ꯁꯛꯐꯝꯗꯨ ꯄꯨꯃꯣꯟ ꯑꯣꯜꯂꯤ꯫ ꯁꯛ ꯊꯤꯔꯕꯅꯤꯅ ꯁꯛꯇ ꯉꯥꯎꯈꯤꯕ ꯅꯨꯄꯥ ꯃꯥꯅꯁꯨ ꯁꯛꯍꯦꯟꯕꯤ ꯊꯥꯔꯤꯛ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯤ꯫ ꯃꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯒꯗꯕꯁꯨ ꯃꯄꯥꯝꯒꯤ ꯃꯤ ꯑꯃꯠꯇꯅ ꯃꯥꯕꯨ ꯆꯪꯍꯟꯕꯤꯗ꯭ꯔꯤ꯫ ꯊꯥꯔꯤꯛꯀꯤꯅ ꯍꯥꯏꯕꯗ ꯂꯦꯞꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯁꯥꯅ ꯁꯨꯔꯒ ꯆꯥꯕ ꯁꯨꯗ꯭ꯔꯒꯅ ꯆꯔꯥ ꯍꯦꯟꯕ ꯈꯝꯊꯦꯡꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯝꯕꯥꯜꯁꯨ ꯄꯥꯃꯦꯜꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯦ꯫ ꯁꯅꯥꯅ ꯕꯦꯝꯃ ꯏꯃꯥꯅꯅꯦ ꯏꯃꯧꯒꯤꯅꯦ ꯍꯥꯏꯗꯨꯅ ꯂꯤꯛ ꯃꯆꯥ ꯑꯃꯇꯪ ꯁꯥꯕꯤꯕꯅꯤ꯫ ꯏꯃꯥꯅ ꯉꯝꯂꯕ ꯀꯥꯟꯗ ꯑꯆꯧ ꯑꯆꯧꯕ ꯁꯥꯕꯤꯗꯣꯏꯅꯤ꯫ ꯏꯃꯥꯗꯤ ꯁꯦꯜꯁꯨ ꯌꯥꯝꯅ ꯄꯥꯏꯕ ꯅꯠꯇꯕꯅꯤꯅꯅꯦ ꯏꯃꯧꯒꯤ ꯑꯆꯧꯕ ꯁꯅꯥꯗꯤ ꯁꯥꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ ꯌꯥꯝꯃꯜꯂꯦ꯫ ꯅꯃꯧꯅ ꯄꯥꯝꯕꯗꯤ ꯁꯅꯥꯁꯤ ꯅꯠꯇꯤꯌꯦ꯫ ꯏꯃꯥꯅ ꯅꯨꯡꯁꯤꯕꯤꯕ, ꯏꯃꯥꯅ ꯎꯠꯄꯤꯕ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯑꯗꯨ ꯈꯛꯇꯃꯛꯅꯤ ꯅꯃꯧꯅ ꯄꯥꯝꯖꯕꯗꯤ꯫ ꯅꯪꯒꯤ ꯅꯇꯥꯗꯨꯗꯤ ꯆꯪꯂꯛꯄ ꯉꯝꯂꯔꯣꯏꯅꯦ ꯃꯁꯥꯅ ꯃꯔꯥꯜ ꯂꯩꯖꯔꯕꯅꯤꯅ꯫ ꯏꯃꯥ ꯏꯇꯥꯗꯨ ꯎꯗꯕꯁꯨ ꯀꯨꯏꯔꯦ, ꯃꯥꯕꯨ ꯁꯨꯛꯆꯪ ꯆꯪꯂꯛꯂꯔꯣꯏꯗꯕ ꯖꯥꯠꯂꯥ? ꯀꯔꯤꯃꯠꯇ ꯍꯥꯏꯔꯨꯗ꯭ꯔꯁꯨꯅꯦ ꯃꯁꯥꯅ ꯇꯧꯖꯈꯤꯕ ꯄꯨꯝꯕꯗꯨꯅ ꯃꯇꯣꯝꯇ ꯏꯀꯥꯏꯖꯔꯝꯂꯅꯤ꯫ ꯑꯩꯁꯨ ꯃꯥꯅ ꯌꯨꯝꯗꯨꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤꯅꯦ ꯉꯁꯤꯐꯥꯎ ꯈꯣꯡꯒꯨꯜ ꯇꯥꯔꯨꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯃꯁꯥꯅ ꯑꯍꯦꯟꯕꯗꯨꯗ ꯅꯨꯡꯉꯥꯏꯅꯤ ꯈꯟꯅ ꯆꯠꯆꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯃꯧ ꯃꯅꯤ ꯃꯨꯛꯇ ꯑꯃ ꯐꯪꯂꯕꯗ ꯀꯔꯤ ꯈꯜꯂꯨꯅꯤ ꯍꯥꯏꯒꯦ? ꯃꯥꯁꯨ ꯏꯃꯧꯅꯤ, ꯋꯥꯔꯧꯅꯕ ꯁꯥꯎꯅꯕ ꯌꯥꯗꯦ꯫ ꯏꯅꯤ ꯏꯃꯧ ꯆꯠꯇꯨꯅꯅꯦ ꯎꯅꯔꯨꯁꯤ꯫ ꯍꯣꯏ ꯏꯃꯥ, ꯋꯥꯔꯧꯗꯅꯕ ꯑꯩꯅꯁꯨ ꯍꯥꯏꯔꯝꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯦꯝꯃꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯁꯅꯥꯅ ꯏꯆꯦ, ꯍꯣꯏ ꯏꯆꯦ꯫ ꯃꯦꯝꯃ ꯃꯄꯥꯟꯗ ꯃꯤ ꯀꯧꯕꯗꯨꯗ ꯐꯠ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯃꯅꯤ ꯃꯃꯧ ꯑꯣꯏꯔꯝꯕꯗꯨꯗ ꯏꯀꯥꯏꯔꯞ ꯇꯧꯖꯩ꯫ ꯁꯅꯥ ꯆꯪꯉꯛꯑꯣ꯫ ꯁꯅꯥ ꯑꯃꯗꯤ ꯊꯝꯕꯥꯜ ꯀꯥꯈꯠꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯅꯥꯅ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯏꯆꯦ, ꯏꯆꯦꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯣ ꯅꯅꯥꯎꯁꯨ ꯈꯪꯉꯤ꯫ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯅꯔꯁꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ꯫ ꯏꯃꯧꯁꯤꯅ ꯃꯇꯥꯗꯣ ꯎꯗꯕ ꯀꯨꯏꯔꯦ, ꯎꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯄꯨꯕꯤꯔꯛꯂꯤꯅꯤ꯫ ꯃꯦꯝꯃꯅ ꯁꯅꯥ, ꯁꯥꯒꯩ ꯖꯥꯠ ꯆꯦꯟꯊꯍꯟꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤꯗꯨꯕꯨ ꯎꯅꯅꯤ ꯂꯥꯏꯁꯤꯕꯨ ꯇꯟꯗ꯭ꯔ ꯅꯣꯏꯕꯣ? ꯑꯩꯗꯤ ꯃꯁꯛꯇꯣ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗꯦ꯫ ꯏꯆꯦ, ꯑꯗꯨꯝꯅꯁꯨ ꯍꯥꯏꯕꯤꯒꯅꯨꯗ꯫ ꯍꯧꯈꯤꯕꯁꯤꯡꯗꯨꯗ ꯁꯨꯝ ꯅꯤꯟꯗꯥ ꯇꯧꯔꯨꯗꯨꯅ ꯀꯔꯤ ꯀꯥꯟꯅꯔꯨꯗꯣꯏꯅꯣ? ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯁꯤ꯫ ꯁꯅꯥ, ꯑꯩꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯏꯀꯥꯏ ꯈꯪꯗꯕꯤꯗꯣ ꯉꯥꯛꯄꯤꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯅꯠꯇ꯭ꯔꯣ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯂꯤꯕꯁꯦ? ꯂꯣꯏꯔꯕꯅꯤ, ꯑꯩꯒꯤ ꯏꯃꯨꯡꯁꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯕ꯫ ꯊꯝꯕꯥꯜꯅ ꯏꯃꯥꯕꯣꯛꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯆꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯂꯣꯏꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯏꯃꯥꯕꯣꯛꯀꯤ ꯑꯁꯥꯎꯕꯗꯣ ꯐꯊꯕꯤꯌꯨ꯫ ꯏꯇꯥꯗꯣ ꯑꯃꯨꯛꯇ ꯎꯅꯖꯒꯦ꯫ ꯃꯃꯥꯡ ꯁꯪꯒꯣꯏꯁꯤ ꯂꯩꯔꯝꯒꯅꯤ꯫ ꯊꯝꯕꯥꯜ ꯍꯥꯏꯐꯦꯠ ꯆꯤꯡꯅꯔꯞ ꯇꯧꯅ ꯃꯃꯥꯡ ꯁꯪꯒꯣꯏꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯊꯝꯕꯥꯜ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯐꯛꯂꯣꯡ ꯈꯥꯗꯨꯅ ꯄꯤꯛꯇꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯈꯜꯂꯤꯕ ꯐꯤꯗꯨ ꯃꯈꯨꯠꯇꯨꯅ ꯍꯥꯏꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯊꯥꯔꯤꯛ ꯐꯤ ꯑꯄꯥꯕ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯃꯣꯝꯄꯥꯛꯁꯨ ꯌꯥꯎꯗꯕ ꯎꯄꯥꯛ ꯃꯊꯛ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯅꯤꯛꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯈꯪꯆꯦꯟ ꯆꯦꯟꯁꯤꯟꯗꯨꯅ ꯏꯇꯥ, ꯇꯥꯕ꯭ꯔꯣ? ꯏꯇꯥ, ꯏꯇꯥ ꯅꯪ ꯀꯩꯗꯧꯔꯒꯦ? ꯊꯝꯕꯥꯜ ꯃꯥꯅ ꯏꯜꯂꯤꯕ ꯐꯤꯗꯨꯁꯨ ꯂꯧꯊꯣꯛꯇꯨꯅ ꯊꯥꯔꯤꯛꯀꯤ ꯃꯊꯛꯇ ꯀꯨꯞꯁꯤꯟꯕꯤ꯫ ꯏꯇꯥ, ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯗꯨꯕꯨ ꯑꯃꯨꯛ ꯂꯧꯈꯠꯇꯨꯅ ꯊꯝꯕꯥꯜ ꯃꯌꯨꯝꯗꯒꯤ ꯐꯤ ꯑꯊꯥꯕ ꯂꯧꯔꯨꯗꯨꯅ ꯁꯨꯞꯆꯤꯟꯕꯤꯔ ꯐꯥꯎꯕ ꯅꯤꯛꯄ ꯍꯟꯗꯕꯗꯨꯗ ꯊꯥꯔꯤꯛꯀꯤ ꯃꯁꯥꯗꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯏꯇꯥ, ꯈꯔ ꯐꯔꯕꯣ? ꯊꯥꯔꯤꯛ ꯊꯝꯕꯥꯜꯗ ꯈꯪꯍꯧꯗꯅ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯦꯛ ꯂꯥꯎꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯇꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩꯅ ꯇꯧꯖꯔꯨꯕ ꯄꯨꯝꯕ ꯄꯥꯞꯅꯤ꯫ ꯑꯩꯁꯤ ꯄꯥꯞ ꯆꯦꯜꯂꯕꯤꯅꯤ꯫ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕ ꯑꯩ
ꯑꯩꯒꯤ ꯏꯔꯥꯡ ꯉꯥꯛꯇꯅꯤ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯁꯨ ꯑꯩ ꯂꯥꯛꯅꯤꯡꯂꯕꯁꯨ ꯏꯔꯥꯜꯁꯤꯅ ꯂꯥꯛꯄ ꯉꯝꯈꯤꯗꯦ ꯅꯪ ꯑꯩꯕꯨꯁꯨ ꯋꯥꯔꯧꯔꯝꯒꯅꯤ ꯈꯪꯉꯦ ꯀꯩꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯀꯞꯀꯅꯨꯁꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯁꯤ ꯅꯁꯥꯗꯣ ꯍꯦꯟꯅ ꯋꯥꯔꯅꯤ ꯃꯇꯥꯡ ꯑꯗꯨꯗ ꯊꯋꯥꯟ ꯌꯨ ꯉꯥꯎꯔꯒ ꯂꯥꯎꯔꯗꯨꯅ ꯂꯥꯛꯏ ꯑꯣꯛꯇꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪ ꯂꯧꯔꯨꯗꯅ ꯑꯩꯁꯤ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯗ꯭ꯔꯕꯅꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩ ꯎꯕꯗ ꯉꯥꯡꯅꯕ ꯏꯃꯥ ꯏꯄꯥꯅ ꯃꯆꯥꯏꯕꯨꯁꯨ ꯏꯊꯣꯛꯄꯤꯕ ꯄꯨꯝꯅꯃꯛ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪꯒꯤ ꯍꯛꯇꯛꯇꯒꯤꯅꯤ ꯊꯋꯥꯟ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯪꯒꯣꯏ ꯃꯁꯤꯗ ꯇꯞꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯀꯥꯗꯨꯗ ꯆꯪꯂꯛꯄꯗ ꯊꯝꯕꯥꯜ ꯂꯩꯔꯝꯕꯗꯨꯗ ꯊꯝꯕꯥꯜ ꯅꯪ ꯂꯥꯛꯑꯝꯃꯤꯔꯥ ꯊꯝꯕꯥꯜ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯀꯨꯞꯂꯒ ꯃꯁꯤ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯍꯜꯅꯤꯅꯤ ꯃꯥꯁꯦ ꯑꯄꯪꯕ ꯑꯩꯅ ꯂꯨꯈꯛ ꯆꯥꯕꯅꯤ ꯑꯩꯁꯦ ꯑꯄꯪꯕꯅꯤ ꯑꯄꯪꯕ ꯏꯆꯦ ꯑꯩ ꯊꯣꯛꯈꯤꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯊꯝꯕꯥꯜ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯃꯦꯜꯗ ꯑꯃꯥꯏꯕ ꯑꯃ ꯀꯧꯍꯟꯗꯨꯅ ꯊꯥꯔꯤꯛꯄ ꯂꯥꯌꯦꯡꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯝꯕꯥꯜꯅ ꯄꯥꯃꯦꯜꯗ ꯍꯥꯏꯗꯨꯅ ꯐꯤꯁꯥꯀꯣꯟ 2 ꯂꯩꯍꯟꯗꯨꯅ ꯑꯍꯥꯟꯕꯒꯤ ꯑꯆꯪꯕ ꯁꯦꯜ ꯄꯨꯝꯕ ꯊꯝꯕꯥꯜꯅ ꯄꯨꯊꯣꯛꯂꯒ ꯊꯥꯔꯤꯛꯄꯁꯨ ꯁꯥꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯀꯩꯊꯦꯜꯗ ꯊꯣꯛꯇꯨꯅꯁꯨ ꯌꯣꯜꯂꯝꯃꯤ ꯊꯥꯔꯤꯛ ꯃꯅꯦ ꯃꯀꯨ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯄꯥꯝꯅ ꯍꯥꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕꯁꯨ ꯊꯝꯕꯥꯜꯅ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕꯤꯗꯨꯅ ꯆꯥꯕ ꯊꯛꯄꯗꯤ ꯋꯥꯠꯍꯜꯂꯝꯗꯦ ꯊꯥꯔꯤꯛ ꯃꯥꯁꯨ ꯃꯁꯥꯅ ꯇꯧꯖꯕꯅ ꯃꯁꯥꯅ ꯐꯪꯖꯕꯅꯤ ꯈꯟꯗꯨꯅ ꯄꯨꯝꯅꯃꯛ ꯄꯦꯟꯊꯣꯛꯇꯨꯅ ꯐꯤ ꯇꯦꯛ ꯇꯦꯛ ꯁꯥꯔꯒ ꯃꯁꯥꯒꯤ ꯃꯄꯨꯛ ꯊꯥꯛꯆꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯑꯋꯥꯕ ꯀꯣꯛꯂꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯝꯕꯥꯜꯁꯨ ꯃꯤꯔꯣꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯊꯥꯔꯤꯛꯁꯨ ꯃꯄꯥꯝꯒꯤ ꯃꯤꯁꯤꯡ ꯂꯧꯈꯠꯄꯤꯗꯨꯅ ꯑꯋꯨꯟ ꯃꯇꯤꯛ ꯆꯥꯅ ꯇꯝꯕꯤꯔꯛꯂꯦ ꯃꯦꯝꯃ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥ ꯄꯥꯝꯂꯛꯂꯕꯗ ꯁꯥꯎꯔꯝꯕ ꯄꯨꯝꯕ ꯐꯈ꯭ꯔꯗꯨꯅ ꯃꯆꯥ ꯃꯃꯧꯕꯨ ꯀꯧꯁꯤꯟꯕꯤꯗꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ ꯃꯦꯝꯃꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯄꯨꯝꯅꯃꯛ ꯑꯁꯥꯎꯕꯅꯅꯦ ꯑꯃꯥꯡꯕ ꯑꯣꯏꯔꯛꯀꯗꯕꯒꯤ ꯁꯔꯨꯛ ꯄꯨꯟꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯗꯨꯅ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯤ ꯂꯦꯟꯕ ꯄꯥꯝꯂꯤ ꯏꯁꯨ ꯍꯥꯏꯕꯗꯨꯁꯨ ꯏꯃꯤꯠꯁꯤꯗ ꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯤ ꯏꯃꯧꯕꯨꯁꯨ ꯍꯨꯟꯗꯣꯛꯂꯨꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯃꯥꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅ ꯂꯩꯕꯗꯣ ꯎꯅꯤꯡꯉꯤ ꯑꯃꯨꯛ ꯍꯟꯅ ꯏꯃꯧꯕꯨꯁꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯔꯔꯣꯏ ꯏꯃꯥꯅ ꯍꯥꯏꯕ ꯄꯨꯝꯕ ꯅꯆꯥꯅ ꯏꯟꯖꯒꯦ ꯑꯩꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒꯦ ꯏꯃꯥ ꯌꯥꯝ ꯀꯨꯏ ꯂꯩꯈꯤꯗꯧꯅꯤ ꯀꯩꯒꯤ ꯋꯥꯈꯜ ꯁꯣꯟꯊꯔꯤꯅꯣ ꯊꯥꯔꯤꯛꯅ ꯏꯃꯥ ꯅꯃꯧꯅ ꯁꯣꯏꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨꯀꯣ ꯅꯃꯧꯅ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯅꯃꯧꯅꯤ ꯈꯟꯗꯨꯅ ꯅꯃꯧꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤꯃꯛ ꯁꯥꯎꯅꯔꯕ ꯄꯨꯝꯕ ꯉꯥꯛꯅꯔꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯔꯥꯎ ꯄꯥꯟꯈꯤꯕꯗꯨ ꯊꯝꯕꯥꯜꯅ ꯃꯁꯨꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ